New Delhi da laiba Amazon ge delivery da thabak tawba Meeoi amana social media platform da Army Lieutenant Sasinnaduna Delhi gi Sabdarjang Hospital da Dr. Oibi Nupi amaga khangnaraba matung Nupi Oibi gi Ezat ikai khumnaba Manghanbikhre haire thawdok asida senariba Meeoi adu police na fagat pangamkhre police na faraba Meeoi adu masagi sahi kunkatare suraba Malik kawi haire paw asina makha taraduna hai thawdok asida senariba Amazon gi delivery da thabak tawba Malikna social media gi kuthangda Dr. Nupi aduda mahak army officer ne mahak Kashmir da posting tai haijinduna army gi dress set pa photo kaya ama Dr. Nupi aduda thajinduna makhoi ani wari sanaba hoki hairi tha khara khangnaraba matung Malikna Nupi adugi mayumda pot amada pangthanaba posak hapsinduna Nupi adubu Ezat manghankibani hairi thawdok asiga mari lainana Dr. Nupi asina police ta complaint tawraba matung police na Amazon delivery da thabak tawba Malik fagat kibaga loinana mahaki mathakta case ama register tawduna makha taba investigation sathaba hokre hairi